Akashvani Imphal Chitrabhanu Chitrabhanu na pau pazari ahanbada maru iba pau Manipur ngasi nupilan namit pangthokle Akashvani na AIR next haiba thoram chehi amachup na pangthok na ba sem sari amasung lebas tengarang fawda COVID vaccine dose ko ti chama kuntra hundoi rom kapkhre Lebas na COVID vaccine dose ko ti cham yang khayong na kap na naba honoring ay cherak asida anova corona variant sing sandarak le haribasina amuka sununang bapohle fever masida ekoi na tabiri ba miyam da het ya ba makai atuba matam da vaccine dose su na kap to pinaba amasung atupa miyosing vaccine kapada mateng pangbina ba apil tawzari lasit asitigi ngaktok na ba achamba tong ahum asi inbiu face mask upiu foot taruki social distancing tambiu mai mit amadi khutsa seng na hamdok piu COVID-19 ga mari lena ba e-pau singi damak National Helpline number singna 0112397846 amasung 1075 ta aduga Manipur gi helpline number na 0385241166 amasung 1800345381 ta phone tawbiu Hozik mapung iba pau Manipur ngasi nupilan namit pangthokle mapung iba thoram Rajya Sarkar na sinduna Imphal gi Nupilan Memorial Complex ta pangthokani Thoram aduda Mukhyamantri Nongthombam Birena Luchingduna Nupilan da leki drabi thona farabi nupi singi mafam da laikatuna ikai khumnagani numit asna lakpada Rajapal Mukhyamantri yauna luchingba kayana miyam da pauzil pirakle Mahauki pauzil da Rajapal Laganishan hai English machama pankuntra mapanda matam adugi Manipur gi Maharashtra amasung British Sarkar na chatakiba thausil singi mayokta masing yamlaba Manipuri nupisna lanthena kiba adu miyam na ningsing pham thoi numit asi Rajya asigi itihas da khwaidiki maru eba thokdu amane Mukhyamantri Nongthombam Birena hai numit asina lakpada thongna farabi ima singi maphamda Rajya asigi miyamna ikai khumna utpada saruk yari thongna farabi ima sing aduna British lengak na chatakiba samaj ki miyot minai singbu thongna fana lanthengna ki magna hai loilam lengak matamdu da nupilan asina Manipuri nupi singi khwaidiki chawba iho amani District Legal Services Authority Thobal na sinduna ngarang National Lok Adalat Thobal Jilagi District and Sessions Court Complex ta pangthokre Lok Adalat aduda punna panduna leramba case tara nipan amasung bank kamari lenaba case ani humbudra humde pukhalaki adalat asina panduna leiba case sing atuba matamda lushimbe da chawna mateng pangre Manipur ngarang miye kuntrani toy COVID-19 naba faduna naba fagalakpagi changchara marfuda nipan dasmik ama manga da leiri Rajya gi haksal bivang na thokpa cherol aman hai hokiba pung kumri da miye tera nipan COVID-19 positive ojuna positive oibagi changchada ama dasmik ani oikhi hariba matam asya miye ani lekhide hojik fawada leina astegi sikiba apun mamasing lising ama chamapan marfu mapan sure hojik active case chahum kunipan leiri tabiri pa pawasi Akashvani Imphal legini All India Radio na AIR Next Haiba program gi makhada na singa samnana naba leiba asigi college amadi educational institution lising amade chatkani program asi chahi ama chupna pangthokani All India Radio gi Director General amasung News Services Division gi Principal Director General and Venudar Redin hai khongthang asin ha singi wakolon sing AIR station sing da leiba asigi tongan balon sing da sandong na ba pakhat pani mang hai program asigi makhada mahiroi amadi na lising kun konsingani Sonim Bize Pravangasi New Delhi gi India Gate pangthokani numit asili sing machama panhumpudra mathoida Bharat Bangladesh ka songna kibel landa Bharat na mai palakpa amadi Bharat Bangladesh ke maru mapang oibigi chahi yankhai surupagi ningsing thoramni numinini chathagadaba thoram asi ngaksal mantri Rasna Singh hawdokani lal adu dasina kiba khuzukhlai kyasu utkani thoram asida Bangladesh ki mhir kyasu sarup yagani Lebas na ngarang fawda COVID vaccine dose ko ti chama kuntrahum de rom kapkre masig manung da ahan ba dose da ko ti marfu matoi lak ni fu matoi ni anishuba dose na ko ti yankhai matoi lak ni fu ni toini haksel mantralon hai ngarang numidang pung teret fawda vaccine dose lak marfu matoi hena kapki hauki ba pung kumri da covid ki anoba case listing tare chamapan marfu dani toi thengna ki mio listing mapan tani humpu manga na leina asigi nava faduna nava phabagi changcha da marfu dani pan dasmik ahum taru oikhi Marasida Lebasida COVID ki anoba case makata na sandalokta naba zila thakta section tharong lokhon naba Rajya amasung Union Territory singda kendra na poktak pikre
Tereshuba India International Science Festival ngarang gawagi panajida Kendrigi Science amasung Technology Mantri Dr. Jitendra Singh Hogdokre. Numit marini chathagadaba festival asiki theme di Celebrating Creativity, Science, Technology and Innovation for a Prosperous India haibasini. Thoramdu da wangang laduna mantrin hai mathang chahi kunmanga da varana ningkha tamlopagi chahi chama mapung parapa matam da paikhat kadaba begyan oiba chakot lamjeng matang da festival asina road map yathok lagani. Imphal amadi ate zila sindanga si fungba pause singi maru oiba paugi dama hauzik Maibam Dwijamani leire Dwijamani. Thagasari Chitrabhanu. Manipurdagi Armed Forces Special Powers Act lising ama samapan yangkhay ni pan lauthoknaba taksin gani haiba tongan ba political parties na phongdok narakba wafam. Congress na sarkar pairabadi ahanba cabinet mifamgi agenda afaspa lauthokpana oigani haiba party asina phongdorkiba wafam amadi Nupil lal numit thoram ngasi pangthokli haiba pauna Manipurda ngasi phongba pause singi maroiba pawaina phongdari. Avaspa lauthoknaba phirep hongde haiba si minister na phongdokiba wafam Sangai Express Manipuri da ahanba headline toduna phongli. Athuba matamda cabinet mifam pangthoktuna disturbed area status lauthoknaba Manipur Pradesh Congress Committee na dabi tawri haiba paw Imphal Free Press ta ahanba headline tawri. Naga body singna protest tawkre Prime Minister da Avaspa lauthoknaba darkhast thakre heba paw People's Chronicles da ahanba headline toduna phongli. Avaspa gi matang da panglaw da lauraga political gi khudong saba loganu amuk hana thamdana ba taknari haibasi minister gi wafam ireibak da ani suba headline tawri. Avaspa lauthokpa haibasi lenga gi phirep ni haiba NBRN gi wafam sanalibak da ahan ba headline tawri. Avaspa lauthokpa haibasi central government hana wakal tahanba mathau tai haibasi minister na phongdoki ba wafam pongna thamda ahan ba headline tawtuna phongli. Black law Avaspa lauthokadabani haiba Congress ki wafam Manipur Mail da ahan ba headline tawri pawasi Sangai Express English ki su ahan ba headline oiri. Lengang na law and order phare hairabani na Avaspa lauthokpiro haiba Congress na phungtorpa wafam huyelan fawda ahan ba headline tawtuna phongli. BJP ki bises sampak abhiyan ki makhada CM na lusingduna saknairaba miyoising unaba hokre haiba paw naharol gi thodang da ahan ba headline tawtuna phongli. Indo-Myanmar Free Trade One Thok Leitre AR na tawning bata tawre lalol itik tawbasing kok ta khut hamnare haiba paw Isel Express ta ahan ba headline tawri. December tara manga fawboda advertisement gi bill pithok trabadi paw se sing phong tabagi khongjang changsil lagani haiba paw ama naharol gi thodang da ani suba headline tawduna phongli. Manipur da ngasi nupi lal gi thoram pak sanna pangthokani haiba paw se sing gi ahan balamai da phongnari. Editors Guild Manipur, Manipur Hills Journalists Union amasung All Manipur Working Journalists Union na sarkar da December tara manga fawboda advertisement gi bill pithoknaba aiba cherol pisinduna khangan kre haiba paw Surasanpur da phongba Masona Thar da ahanba headline tawduna phongli. Pawase Zawgam Tude da su ani sub headline tawri. Pawase Nisi Thuil tu da su ani sub headline tawduna phongli. Sarkar na oithokpa yaba order pirakpagidamak Autonomous District Council Organization na thagatba phungdokpagi thoramama ngarang pangthokre haiba pawse asimaki ani sub headline oiri. Surasanpur Jilla da haukiba pung kunmari da COVID-19 gi anoba case amata thengnadre haiba paw Jilla asida phongba Nation 12 da ahan ba headline tawduna phongli. Pawase Zawgam Tude da su ahan ba headline oiri. Chitrabhanu. Thagachiri Dwijamani Loshilakpada COVID-19 ding ngaktonova vision kaptokpa face mask upa foot taruk lamna na leiba khutsa amadi mai miterutana na thamba haiba achamba thong singa singa na chatpinaba amuka na ningsing jeri aroiba da maruiba paw amukhana Manipur ngasi nupila numit pangthokle Akasvani na AIR next haiba thoram chahi amachumna pangthoknaba sem sare amashung leiba stangarang khawpada covid vaccine dose ko ti chama kuntra humdoi rong kapkhre paw loizere